ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯃꯪꯒꯦ ꯃꯈꯣꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯉꯥꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯔꯥꯖꯨꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯃꯊꯤ ꯐꯣꯡꯂꯛꯄꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯈꯤꯕ ꯑꯃꯗꯤ ꯑꯗꯨꯒ ꯇꯧꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯔꯥꯖꯨꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯕ ꯌꯥꯏꯃꯗ ꯇꯥꯏꯁꯟꯕꯗꯒꯤ ꯌꯥꯏꯃ ꯈꯨꯜ ꯍꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯧꯔꯤꯕ ꯑꯗꯨ ꯌꯥꯏꯃꯁꯨ ꯂꯩꯇ꯭ꯔꯕꯅꯤ나 ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯤꯄꯥ ꯑꯍꯨꯝ ꯊꯥꯗꯣꯛꯇꯨꯅ ꯈꯨꯜ ꯃꯊꯪ ꯃꯊꯪ ꯑꯃꯥꯏꯕ ꯊꯤꯕ ꯂꯥꯛꯄꯗ ꯇꯣꯂꯦꯟꯒ ꯊꯦꯡꯅꯕꯗꯒꯤ ꯇꯣꯂꯦꯟꯒ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯌꯥꯏꯃꯒꯤ ꯈꯨꯡꯒꯪꯗ ꯂꯥꯛꯈꯤꯕꯒꯤ ꯋꯥꯔꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯁꯤꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯣꯝꯅ ꯇꯣꯂꯦꯟ ꯑꯃꯗꯤ ꯕꯣꯕꯣ ꯅꯥꯎꯕ ꯀꯤꯁꯟ ꯃꯈꯣꯏ ꯃꯔꯤ ꯇꯥꯃꯌꯥꯏꯊꯦꯜ ꯇꯝꯅ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯁꯨ ꯌꯥꯏꯃ ꯑꯃꯥꯏꯕ ꯃꯥꯂꯦꯝ ꯁꯦꯝꯕꯅ ꯑꯃꯥꯏꯕ ꯇꯝꯕꯤꯕꯗꯒꯤ ꯑꯃꯥꯏꯕ ꯌꯥꯏꯃꯁꯨ ꯐꯅ ꯅꯤꯡꯊꯤꯅ ꯍꯩꯔꯦ꯫ ꯁꯣꯝꯗꯁꯨ ꯃꯈꯣꯏ ꯃꯔꯤ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯅꯥꯏꯗꯅ ꯑꯗꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯠ 4-5ꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯇꯥꯃꯌꯥꯏꯊꯦꯜ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯅꯥꯎꯕꯒꯤ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯅꯥꯎꯕꯅ ꯇꯣꯂꯦꯟꯗ ꯍꯥꯏꯔꯛꯏ, "ꯇꯥ ꯇꯣꯂꯦꯟ, ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯒꯅꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯌꯨ, ꯅꯅꯥꯎꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯀꯣꯏꯕꯤꯔꯨꯅꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯕꯨ ꯄꯣꯊꯥꯍꯜꯂꯤ꯫ ꯑꯗꯨꯒ ꯀꯤꯁꯟꯗ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯀꯤꯁꯟ, ꯅꯪꯅ ꯈꯨꯔꯥ ꯆꯤꯡꯂꯦꯟꯗ ꯑꯩꯈꯣꯏ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯨꯔꯣ, ꯑꯗꯨꯒ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤ"꯫ ꯃꯗꯨꯗ ꯀꯤꯁꯟꯅ, "ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯆꯠꯂꯨꯔꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯤꯁꯟ ꯆꯤꯡꯂꯦꯟꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯕꯣꯕꯣꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯅꯪꯁꯨ ꯋꯥꯔꯝꯂꯒꯅꯤ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯁꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟ ꯃꯈꯣꯏ ꯑꯍꯨꯝ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯄꯣꯊꯥꯔꯤ꯫ ꯁꯣꯝꯗꯅ ꯀꯤꯁꯟꯗꯣ ꯆꯤꯡꯂꯦꯟꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯈꯨꯔꯥ ꯆꯤꯡꯂꯦꯟꯕꯨ ꯀꯧꯔꯔꯤ꯫ ꯑꯗꯨꯝꯅ ꯀꯟꯅ ꯀꯟꯅ ꯀꯧꯕꯗꯒꯤꯗꯤ ꯈꯨꯔꯥ ꯆꯤꯡꯂꯦꯟ ꯑꯗꯨꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ, "ꯑꯥꯏ ꯏꯕꯨꯡꯉꯣ ꯀꯤꯁꯟ, ꯅꯈꯣꯏ ꯌꯧꯔꯛꯂꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯑꯃꯥꯏꯕ ꯑꯗꯨ ꯄꯨꯔꯛꯂꯕ꯭ꯔꯣ"꯫ ꯃꯗꯨꯗ ꯀꯤꯁꯟꯅ, "ꯈꯨꯔꯥ, ꯄꯨꯖꯔꯛꯂꯦ, ꯑꯗꯨꯕꯨ ꯈꯨꯔꯥ ꯈꯣꯏꯅ ꯍꯥꯏꯕ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦ ꯍꯥꯏ, ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯁꯨ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯍꯥꯏꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯑꯣꯏꯅ ꯄꯨꯖꯔꯛꯂꯕꯅꯤ"꯫ ꯃꯗꯨꯗ ꯆꯤꯡꯂꯦꯟꯅ, "ꯍꯥ, ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯑꯃꯥꯏꯕ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ? ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯅꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕꯅꯣꯅꯦ"꯫ ꯃꯗꯨꯗ ꯀꯤꯁꯟꯅ, "ꯈꯨꯔꯥ, ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯀꯧꯏ" ꯍꯥꯏꯔꯛꯏ꯫ ꯆꯤꯡꯂꯦꯟꯅ ꯑꯃꯨꯛ, "ꯍꯥ, ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯍꯥꯏꯕ? ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯃꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯒꯤ ꯋꯥ ꯇꯥꯟꯅꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯣ, ꯑꯩ ꯅꯪꯒꯤ ꯈꯨꯔꯥ ꯁꯣꯕꯥ ꯈꯣꯏꯒ ꯄꯨꯟꯅ ꯂꯥꯛꯂꯒꯦꯀꯣ, ꯅꯈꯣꯏ ꯍꯥꯟꯅꯅ ꯂꯩꯔꯝꯂꯣ"꯫ ꯃꯗꯨꯗ ꯀꯤꯁꯟꯅ, "ꯍꯣꯏ ꯈꯨꯔꯥ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯤꯁꯟꯁꯨ ꯅꯥꯎꯕꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯅꯥꯎꯕꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯈꯨꯔꯥ ꯆꯤꯡꯂꯦꯟꯅ ꯑꯩꯈꯣꯏ ꯇꯥ ꯇꯣꯂꯦꯟ ꯈꯣꯏꯒ ꯄꯨꯟꯅ ꯈꯨꯜꯒꯤ ꯋꯥ ꯇꯥꯟꯅꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯣꯅ ꯍꯥꯏꯔꯛꯏ"꯫ ꯃꯗꯨꯗ ꯇꯣꯂꯦꯟꯅ, "ꯐꯔꯦꯅꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕ ꯇꯧꯔꯁꯤ"꯫ ꯃꯗꯨꯗ ꯅꯥꯎꯕꯅ, "ꯇꯥ ꯇꯣꯂꯦꯟ, ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯍꯛꯆꯥꯡꯁꯨ ꯆꯣꯛꯊꯕꯅ ꯂꯣꯏꯔꯝꯂꯒꯅꯤ"꯫ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ, "ꯍꯥꯏ, ꯀꯔꯤꯁꯨ ꯋꯥꯗꯦꯗ, ꯍꯣꯔꯦꯟ ꯋꯥ ꯈꯟꯅꯕ ꯂꯣꯏꯔꯒ ꯐꯖꯅ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯒ ꯂꯣꯏꯔꯦꯗꯅ, ꯋꯥꯏ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯕꯨ ꯀꯟꯗꯕ ꯌꯥꯔꯤꯕ꯭ꯔꯣ? ꯃꯇꯝ ꯂꯩꯇ꯭ꯔꯕꯅꯤ, ꯆꯠꯅꯅꯕ ꯇꯧꯁꯤ"꯫ ꯃꯗꯨꯗ ꯅꯥꯎꯕꯅ, "ꯐꯔꯦ, ꯑꯗꯨꯗꯤ ꯇꯥ ꯇꯣꯂꯦꯟ, ꯆꯠꯂꯁꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯋꯥ ꯇꯥꯟꯅꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯍꯟꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯔꯤꯉꯩꯗ ꯑꯍꯟꯁꯤꯡ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯒ ꯂꯥꯛꯂꯤ꯫ ꯃꯗꯨꯗ ꯃꯤꯌꯥꯏ ꯆꯜꯂꯕ ꯆꯥꯎꯕꯅ, "ꯕꯣꯕꯣ, ꯏꯕꯨꯡꯉꯣ ꯑꯁꯤꯔꯥ ꯑꯃꯥꯏꯕ ꯍꯥꯏꯕꯗꯨꯕꯣ"꯫ ꯃꯗꯨꯗ ꯕꯣꯕꯣꯅ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯁꯣꯕꯥꯅ, "ꯏꯕꯨꯡꯉꯣ ꯑꯃꯥꯏꯕ, ꯅꯪꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ"꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ, "ꯃꯥꯃ, ꯑꯩꯒꯤ ꯃꯤꯡ ꯇꯣꯂꯦꯟ ꯀꯧꯖꯩ ꯃꯥꯃ"꯫ ꯆꯤꯡꯂꯦꯟꯅ ꯑꯃꯨꯛ, "ꯏꯕꯨꯡꯉꯣ, ꯁꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯆꯤꯡꯈꯝ ꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯂꯕ꯭ꯔꯣ"꯫ ꯃꯗꯨꯗ ꯇꯣꯂꯦꯟꯅ, "ꯍꯣꯏ, ꯆꯨꯝꯃꯤ ꯈꯨꯔꯥ, ꯑꯩꯒꯤ ꯄꯥꯕꯗꯤ ꯂꯩꯈꯤꯗꯕ ꯐꯅ ꯀꯨꯏꯔꯦ, ꯑꯗꯨꯗ
ꯑꯩꯁꯨ ꯑꯃꯥꯏꯕꯒꯤ ꯃꯔꯝꯗ ꯐꯅ ꯅꯤꯡꯊꯤꯅ ꯍꯩꯔꯕꯅꯤꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯕꯨ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯁꯣꯚꯥꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯃꯥꯏꯕ ꯔꯥꯖꯨꯅ ꯁꯤꯈꯤꯕꯗꯒꯤ ꯇꯧꯔꯛꯂꯤꯕ ꯑꯃꯗꯤ ꯍꯣꯡꯂꯛꯂꯤꯕ ꯑꯁꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯑꯁꯣꯝꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯃꯗꯨꯗ ꯇꯣꯂꯦꯟꯅ ꯐꯔꯦ ꯑꯗꯨꯗꯤ ꯃꯥꯃ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯦꯡꯖꯈꯤꯒꯦ꯫ ꯁꯣꯚꯥꯅ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤ ꯀꯟꯗꯕ ꯌꯥꯗꯦꯀꯣ, ꯏꯕꯨꯡꯉꯣꯅ ꯐꯅꯅꯕ ꯑꯃꯨꯛꯇ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯃꯈꯨꯠ ꯑꯗꯣ ꯂꯩꯋꯥ ꯁꯣꯜꯂꯒ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯅꯝꯃꯤ꯫ ꯑꯁꯣꯝꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯇꯧꯕꯗꯒꯤ ꯎꯔꯦ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯁꯥꯊꯤ ꯁꯥꯊꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯀꯌꯥꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯂꯥꯏꯁꯤꯡ ꯑꯁꯦ ꯑꯃꯥꯏꯕ ꯔꯥꯖꯨꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡꯅꯤ ꯍꯥꯏꯕꯁꯨ, ꯑꯗꯨꯒ ꯑꯃꯥꯏꯕ ꯔꯥꯖꯨꯅ ꯁꯤꯈꯤꯕꯒꯤ ꯃꯔꯝꯁꯨ ꯈꯪꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯃꯔꯝ ꯄꯨꯝꯕ ꯈꯪꯈ꯭ꯔꯦ꯫ ꯑꯁꯣꯝꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯃꯥꯃꯈꯣꯏ ꯈꯨꯔꯥꯈꯣꯏ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯏꯅꯥꯎꯈꯣꯏꯁꯨ ꯇꯥꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯃꯗꯤ ꯇꯧꯔꯤꯕ ꯑꯁꯤ ꯑꯃꯥꯏꯕ ꯌꯥꯏꯃꯅ ꯇꯧꯍꯟꯕ ꯅꯠꯇꯦꯗꯣ꯫ ꯂꯩꯀꯥꯏꯗ ꯇꯝꯅꯔꯤꯕ ꯑꯃꯗꯤ ꯁꯥꯐꯣꯡꯂꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯥꯏꯕ ꯔꯥꯖꯨꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯅꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯔꯥꯖꯨꯅ ꯁꯤꯈꯤꯕ ꯑꯁꯤꯁꯨ ꯂꯥꯏꯁꯤꯡ ꯑꯁꯤꯕꯨ ꯁꯥꯟꯅꯕ ꯆꯠꯄꯗ ꯂꯥꯏꯁꯤꯡ ꯑꯁꯤꯅ ꯑꯃꯥꯏꯕ ꯔꯥꯖꯨꯕꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕꯅꯤꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯁꯥꯐꯣꯡꯂꯛꯄꯅꯤꯅꯦ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯍꯟ ꯑꯃꯅ, ꯍꯥ ꯀꯔꯤ ꯍꯥꯏꯕ ꯏꯕꯨꯡꯉꯣ? ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯥꯐꯣꯡꯂꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯑꯃꯥꯏꯕ ꯔꯥꯖꯨꯅ ꯁꯥꯟꯅꯔꯝꯕꯅꯤ ꯍꯥꯏꯕ? ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯑꯍꯟ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯣꯏ ꯃꯥꯅꯤ ꯈꯨꯔꯥ, ꯑꯃꯥꯏꯕ ꯔꯥꯖꯨꯅ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯔꯥꯖꯨꯅ ꯁꯤꯈꯤꯕ ꯑꯁꯤꯁꯨ ꯑꯃꯥꯏꯕ ꯔꯥꯖꯨꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯦ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯔꯨꯕꯗꯒꯤ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯔꯥꯖꯨꯕꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯩꯅ ꯂꯥꯏꯃꯤꯠ ꯊꯥꯗꯨꯅ ꯌꯦꯡꯕꯗ ꯈꯪꯂꯕꯅꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯏ ꯆꯜꯂꯕ ꯆꯥꯎꯕꯅ ꯇꯣꯂꯦꯟꯗ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯌꯥꯏꯃꯅ ꯁꯥꯟꯅꯔꯝꯕ ꯅꯠꯇ꯭ꯔꯦꯗꯅ? ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯀꯔꯤ ꯀꯝꯗꯧꯒꯗꯧꯔꯤ? ꯏꯕꯨꯡꯉꯣꯗꯤ ꯑꯃꯥꯏꯕ ꯑꯃꯅꯤꯅ ꯈꯪꯂꯩꯅꯤꯗꯣ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ, ꯃꯥꯃ ꯍꯧꯖꯤꯛ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯕꯨ ꯃꯥꯃꯈꯣꯏꯅ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯕ ꯑꯃꯥꯏꯕ ꯌꯥꯏꯃꯕꯨ ꯀꯧꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯌꯥꯏꯃꯒ ꯑꯩꯒ ꯄꯨꯟꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯇꯥꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯥꯃ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯌꯥꯏꯃꯕꯨ ꯀꯔꯤꯗ ꯀꯔꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯈꯪꯗ꯭ꯔꯦꯗꯣ ꯏꯕꯨꯡꯉꯣ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ, ꯈꯨꯔꯥ ꯂꯩꯐꯝꯒꯤꯗꯤ ꯑꯩꯅ ꯂꯥꯏꯃꯤꯠ ꯊꯥꯗꯨꯅ ꯌꯦꯡꯖꯔꯤ, ꯂꯩꯐꯝꯗꯤ ꯑꯩꯁꯨ ꯈꯪꯖꯔꯤ꯫ ꯃꯗꯨꯗ ꯆꯤꯡꯂꯦꯟꯅ, ꯍꯥ ꯀꯔꯤ ꯍꯥꯏꯕ ꯏꯕꯨꯡꯉꯣ? ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯂꯩꯐꯝ ꯈꯪꯂꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯌꯥꯏꯃ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯔꯛꯂꯣ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ, ꯈꯨꯔꯥ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯌꯥꯏꯃ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯈꯣꯏꯊꯥ ꯇꯨꯔꯦꯜ ꯈꯨꯜ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯑꯃꯥꯏꯕ ꯌꯥꯏꯃ ꯂꯩꯔꯤ꯫ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯤ ꯈꯔ ꯆꯠꯇꯨꯅ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨꯔꯒ ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯥꯐꯣꯡꯂꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯒ ꯂꯥꯏꯁꯤꯡ ꯑꯁꯤꯅ ꯁꯥꯊꯨꯞꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯧꯔꯤꯕ ꯃꯪꯒꯤ ꯃꯈꯣꯡ ꯑꯁꯤꯗ ꯂꯥꯏꯁꯤꯡ ꯑꯁꯤ ꯁꯥꯊꯨꯞꯇꯨꯅ ꯂꯩꯔꯦꯅꯦ ꯈꯨꯔꯥ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯣꯚꯥꯅ, ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯑꯃꯥꯏꯕ ꯌꯥꯏꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣꯅꯦ? ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ, ꯃꯥꯃ ꯑꯃꯥꯏꯕ ꯌꯥꯏꯃ ꯈꯣꯏꯊꯥ ꯇꯨꯔꯦꯜ ꯈꯨꯜ ꯑꯗꯨꯗ ꯂꯩꯗꯨꯅ ꯑꯃꯥꯏꯕ ꯃꯥꯂꯦꯝ ꯁꯦꯝꯕꯗ ꯑꯃꯥꯏꯕ ꯇꯝꯂꯤꯕꯅꯤ ꯃꯥꯃ꯫ ꯁꯣꯚꯥꯅ ꯑꯃꯨꯛ, ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯑꯃꯥꯏꯕ ꯑꯩꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯌꯥꯏꯃꯗ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯄꯨꯔꯛꯂꯒꯦ꯫ ꯃꯗꯨꯗ ꯇꯣꯂꯦꯟꯅ, ꯐꯔꯦ ꯃꯥꯃ ꯑꯗꯨꯝꯅ ꯇꯧꯕꯤꯔꯣ꯫ ꯑꯁꯣꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯤꯇꯤꯡ ꯇꯧꯕ ꯑꯗꯣ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯥꯒꯤ ꯃꯥꯒꯤ ꯌꯨꯝ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯇꯣꯂꯦꯟꯁꯨ ꯅꯥꯎꯕ ꯑꯃꯗꯤ ꯕꯣꯕꯣ ꯀꯤꯁꯟ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯃꯔꯤꯅ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯕꯣꯕꯣꯅ, ꯑꯗꯣ ꯇꯥ ꯇꯣꯂꯦꯟꯅ ꯑꯃꯥꯏꯕ ꯌꯥꯏꯃꯒꯤ ꯂꯩꯐꯝꯁꯤ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯑꯗꯨꯇ ꯅꯠꯇꯅ ꯑꯃꯥꯏꯕ ꯌꯥꯏꯃꯅ ꯂꯩꯕꯒꯤ ꯃꯔꯝ ꯐꯥꯎꯕ ꯈꯪꯂꯤꯕꯁꯤ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ, ꯕꯣꯕꯣ ꯑꯃꯥꯏꯕꯅ ꯈꯪꯗ ꯎꯗꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤꯀꯣ꯫ ꯑꯗꯨꯅ ꯑꯩꯅ ꯂꯥꯏꯃꯤꯠ ꯊꯥꯗꯨꯅ ꯌꯦꯡꯕꯗ ꯃꯥꯒꯤ ꯂꯩꯐꯝ ꯈꯪꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯀꯤꯁꯟꯅ ꯑꯃꯨꯛ, ꯑꯗꯨꯒ ꯇꯥ ꯇꯣꯂꯦꯟ
ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯇꯧꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤꯅ ꯑꯃꯥꯏꯕ ꯌꯥꯏꯃꯅ ꯈꯪꯗ꯭ꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤ? ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯀꯤꯁꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯤꯁꯟ, ꯑꯃꯥꯏꯕ ꯌꯥꯏꯃꯗꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯗꯤ ꯐꯅ ꯅꯤꯡꯊꯤꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯁꯨ ꯅꯠꯇꯦ, ꯑꯗꯨꯅꯅꯤ ꯃꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯗꯣ꯫ ꯑꯗꯣ ꯃꯥꯅ ꯍꯩꯔꯤꯕ ꯑꯗꯨꯗꯤ ꯁꯨꯞꯅꯒꯤ ꯂꯥꯏꯌꯣꯛ ꯇꯤꯜꯂꯣꯛꯄ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯌꯦꯡꯕ ꯍꯩꯕ ꯈꯛꯇꯅꯤꯗ꯫ ꯃꯗꯨꯗ ꯕꯣꯕꯣꯅ ꯑꯃꯨꯛ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗ ꯍꯪꯂꯛꯏ, ꯑꯗꯨ ꯇꯥ ꯇꯣꯂꯦꯟꯒ ꯑꯃꯥꯏꯕ ꯌꯥꯏꯃꯒ ꯅꯈꯣꯏ ꯑꯅꯤꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯥꯐꯨꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯇꯥꯏꯅꯅꯤ ꯍꯥꯏꯔꯤꯕꯗꯣ ꯑꯃꯥꯏꯕ ꯌꯥꯏꯃꯗꯤ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯁꯨ ꯅꯠꯇꯦ, ꯑꯗꯨꯅ ꯀꯔꯝꯅ ꯌꯥꯒꯗꯧꯔꯤꯕꯅꯣ? ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯕꯣꯕꯣ, ꯑꯃꯥꯏꯕ ꯌꯥꯏꯃꯅ ꯈꯣꯏꯊꯥ ꯇꯨꯔꯦꯜ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ ꯊꯕꯛ ꯁꯨꯕ ꯅꯠꯇꯦꯅꯦ, ꯑꯃꯥꯏꯕ ꯇꯝꯂꯤꯕꯅꯤ, ꯑꯗꯨꯅ ꯌꯥꯏꯃꯅ ꯃꯍꯩ ꯀꯌꯥ ꯑꯃ ꯇꯝꯂꯝꯂꯒꯅꯤ, ꯑꯗꯨꯅ ꯃꯥꯁꯨ ꯆꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯥꯏꯃꯕꯨ ꯂꯥꯟꯅ ꯎꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯕ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯃꯥꯏꯕ ꯌꯥꯏꯃꯅ ꯀꯣꯟꯅꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ, ꯃꯥꯒꯤꯗꯤ ꯂꯃꯟ ꯈꯨꯝꯂꯛꯄꯁꯨ ꯌꯥꯔꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯌꯥꯏꯃꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯃꯨꯛ ꯆꯪꯕ ꯌꯥꯅꯅꯕ ꯇꯧꯔꯤꯕ ꯊꯧꯔꯥꯡꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯃꯈꯣꯏ ꯃꯔꯤ ꯅꯥꯎꯕꯒꯤ ꯌꯨꯝꯗ ꯌꯧꯔꯛꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯁꯤꯃ ꯇꯣꯂꯦꯟ ꯑꯃꯗꯤ ꯅꯥꯎꯄ ꯕꯣꯕꯣ ꯀꯤꯁꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯎꯅ ꯅꯥꯎꯕꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ, ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ, ꯁꯣꯕꯥ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯆꯥꯎꯕ ꯃꯈꯣꯏ ꯑꯍꯟ ꯈꯔ ꯑꯃꯥꯏꯕ ꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯟꯗ ꯑꯃꯥꯏꯕ ꯌꯥꯏꯃꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯑꯃꯥꯏꯕ ꯃꯥꯂꯦꯝ ꯁꯦꯝꯕꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯆꯪꯂꯛꯄꯗꯨ ꯎꯔꯕꯗ ꯑꯃꯥꯏꯕ ꯌꯥꯏꯃ ꯑꯃꯗꯤ ꯑꯃꯥꯏꯕ ꯃꯥꯂꯦꯝ ꯁꯦꯝꯕ ꯃꯈꯣꯏ ꯑꯅꯤ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯔꯤꯕ ꯑꯗꯨꯗ ꯊꯦꯡꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯆꯪꯂꯛꯂꯒ ꯑꯃꯥꯏꯕ ꯌꯥꯏꯃꯗ ꯌꯥꯏꯃ ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯔꯝꯕ ꯌꯥꯏꯃ ꯑꯃꯗꯤ ꯃꯥꯂꯦꯝ ꯁꯦꯝꯕ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯊꯣꯔꯛꯏ꯫ ꯌꯥꯏꯃꯅ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯈꯔ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯉꯛ ꯉꯛꯏ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯁꯥꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯕꯥꯅ, ꯏꯕꯨꯡꯉꯣ ꯌꯥꯏꯃ, ꯑꯩꯈꯣꯏ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ, ꯑꯩꯈꯣꯏꯅ ꯏꯕꯨꯡꯉꯣꯕꯨ ꯂꯥꯟꯅ ꯎꯈꯤꯕ ꯑꯗꯨꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯒꯦꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯌꯥꯏꯃꯅ, ꯌꯥꯔꯦ ꯈꯨꯔꯥ, ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯩꯕꯨ ꯂꯥꯏ ꯁꯥꯟꯅꯩ ꯍꯥꯏꯖꯤꯟꯗꯨꯅ ꯈꯨꯔꯥꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯈꯨꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯕ ꯅꯠꯇ꯭ꯔꯣ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕ? ꯑꯁꯨꯝꯅ ꯌꯥꯏꯃꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯤꯡꯂꯦꯟꯅ, ꯏꯕꯨꯡꯉꯣꯅ ꯈꯨꯔꯥꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯁꯤꯅꯦ, ꯏꯕꯨꯡꯉꯣ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯉꯔꯥꯡꯇ ꯈꯪꯉꯤ꯫ ꯃꯗꯨꯗ ꯌꯥꯏꯃꯅ, ꯈꯨꯔꯥꯈꯣꯏꯅ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯈꯪꯉꯤꯕ? ꯅꯠꯇꯦ, ꯀꯅꯥꯅ ꯍꯥꯏꯗꯨꯅ ꯈꯪꯂꯤꯕꯅꯣ? ꯃꯁꯤꯗ ꯆꯥꯎꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯕꯨ ꯐꯅꯅꯕ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯔꯦ, ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯗꯨꯗ ꯁꯥꯐꯣꯡꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯔꯥꯖꯨꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡꯅꯤ, ꯑꯗꯨꯒ ꯑꯃꯥꯏꯕ ꯔꯥꯖꯨꯅ ꯂꯥꯏꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯅ ꯋꯥꯔꯝ ꯄꯨꯝꯕ ꯇꯝꯃꯛꯂꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯏꯕꯨꯡꯉꯣ ꯂꯥꯟꯗꯦ ꯍꯥꯏꯕ ꯈꯪꯂꯛꯄꯅꯤ, ꯑꯗꯨꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣꯕꯨ ꯀꯧꯔꯨꯁꯨ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯌꯥꯏꯃ ꯑꯗꯣ ꯁꯥꯎꯕ ꯈꯔ ꯅꯦꯝꯊꯔꯒ ꯍꯥꯏꯔꯛꯏ, ꯍꯥ, ꯃꯥꯃ ꯔꯥꯖꯨꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡꯅ ꯍꯥꯏꯕ, ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃ ꯂꯥꯛꯂꯦ, ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯈꯪꯕꯅꯤꯁꯨ ꯍꯥꯏꯕ, ꯑꯗꯨꯒ ꯑꯩꯕꯨꯅ ꯀꯔꯤ ꯃꯔꯝꯒꯤ ꯃꯥꯅ ꯀꯧꯔꯤꯕꯅꯣ? ꯃꯗꯨꯗ ꯁꯣꯕꯥꯅ ꯑꯃꯨꯛ, ꯏꯕꯨꯡꯉꯣꯒ ꯑꯃꯥꯏꯕ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯏꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯅ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯀꯧꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯥꯂꯦꯝ ꯁꯦꯝꯕꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯌꯥꯏꯃ, ꯅꯪꯁꯨ ꯏꯇꯥꯎꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯔꯣ, ꯉꯁꯤꯃꯛ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯀꯣ, ꯑꯗꯨꯒ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯊꯣꯛꯂꯤꯕꯗꯨ ꯐꯍꯟꯕ ꯉꯝꯕ ꯑꯣꯏꯖꯔꯣ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯃꯥꯂꯦꯝ ꯁꯦꯝꯕꯅꯁꯨ ꯍꯥꯏꯔꯛꯄꯗꯒꯤ ꯌꯥꯏꯃꯅꯁꯨ ꯌꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯈꯨꯔꯥ, ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯇꯧꯔꯁꯤ, ꯑꯗꯨꯗꯤ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯌꯥꯏꯃ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯑꯃꯥꯏꯕ ꯃꯥꯂꯦꯝ ꯁꯦꯝꯕꯗ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯑꯣꯖꯥ, ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯌꯥꯏꯃꯅ ꯑꯃꯥꯏꯕ ꯃꯥꯂꯦꯝ ꯁꯦꯝꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯗꯨꯗ ꯃꯥꯂꯦꯝ ꯁꯦꯝꯕꯅ, ꯌꯥꯔꯦꯗ, ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ, ꯃꯝꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯌꯧꯅꯅꯕ ꯆꯠꯂꯨ,
ꯑꯁꯣꯝꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯆꯤꯡꯂꯦꯟꯅ ꯏꯕꯨꯡꯉꯣ ꯌꯥꯔꯕ꯭ꯔꯥ ꯆꯠꯂꯁꯤ ꯑꯩꯈꯣꯏ ꯁꯨꯃꯝꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯌꯧꯅꯕ ꯇꯧꯁꯤ ꯑꯁꯣꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯇꯣꯂꯦꯟ ꯍꯣꯔꯦꯟ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯁꯤꯜ ꯂꯥꯡꯂꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯍꯣꯔꯦꯟ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯔꯤ ꯑꯁꯣꯝꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡ ꯍꯣꯔꯦꯟ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯀꯌꯥ ꯈꯟꯕ ꯍꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯌꯥꯏꯃꯒ ꯃꯈꯣꯏ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯂꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯈꯨꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅ ꯈꯨꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯎꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯅꯥꯎꯕꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯕꯨ ꯀꯧꯔꯤ ꯃꯗꯨꯗ ꯇꯣꯂꯦꯟꯒ ꯅꯥꯎꯕꯒꯗꯣ ꯇꯥꯔꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯤ ꯃꯗꯨꯗ ꯁꯣꯕꯥꯅ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯑꯃꯥꯏꯕ ꯌꯥꯏꯃꯁꯨ ꯌꯧꯔꯛꯂꯦ ꯑꯗꯨꯅ ꯑꯣꯖꯥꯅ ꯀꯔꯤꯅꯣ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯍꯧꯕꯤꯔꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯃꯨꯛꯇ ꯍꯜꯂꯨꯈꯤꯒꯦ ꯃꯗꯨꯗ ꯇꯣꯂꯦꯟꯅ ꯐꯔꯦ ꯃꯥꯃꯥ ꯑꯗꯨꯒ ꯍꯣꯔꯦꯟꯗꯤ ꯅꯨꯃꯤꯗꯥꯡ ꯂꯩꯀꯥꯏꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯊꯣꯛꯍꯟꯕꯤꯒꯅꯨ ꯃꯈꯣꯏꯅ ꯊꯣꯡꯒꯥꯜꯒꯤ ꯋꯥꯡꯃ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯤꯁꯤꯡꯗ ꯄꯥꯎ ꯇꯝꯕꯤꯔꯝꯃꯨ ꯃꯗꯨꯗ ꯁꯣꯕꯥꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯇꯝꯖꯒꯦ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯁꯣꯕꯥ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯅꯥꯎꯕꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯌꯥꯏꯃꯕꯨ ꯀꯧꯔꯛꯏ ꯏꯇꯥꯎ ꯆꯪꯂꯛꯑꯣ ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯁꯤ ꯌꯥꯏꯃꯅ ꯍꯣꯏ ꯏꯇꯥꯎ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯃꯗꯨꯗ ꯌꯥꯏꯃꯅ ꯑꯣꯖꯥꯅ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯕꯅꯣ ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯌꯥꯏꯃ ꯅꯪꯒ ꯑꯩꯒ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯊꯕꯛ ꯑꯃ ꯇꯧꯁꯤ ꯑꯃꯥꯏꯕ ꯔꯥꯖꯨꯅ ꯁꯥꯟꯅꯔꯝꯂꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯇꯧꯗꯨꯅ ꯉꯁꯤ ꯑꯍꯤꯡ ꯂꯣꯏꯁꯤꯜꯂꯁꯤ ngasi loisalhaudraba taragati hena sathirактuna laikai asi awaba taraklagani maduda yaimana mu hoi oza adubu aibu haigadro maduda amaiba tolena hainida horen aina haiba duta nangna mathang tawraga loire horen tawgadoriba thabak asi soibadi yaba nati khitang hek soiraba aikoi animak thawai manggadoribani aikoi anina loichangadoriba lai ase asamba lai amata nati phatraba timu laimu singni aduna horen namit nana soiba yade ko maduda amai ba yaimana hoi phare oja ai sodina bo hona jagi asomna haina aduna horen amai ba yaimana tawgada ba thabak singna do amai ba tolena loina takli asomna takpa loiraga tolen amati yaima horen gi matam ngaiduna laikhi matamdi asum haukibana haujikti numidangi pung 11 taselakli amaiba yaima amadi amaiba tolen ai khoirambada sangadaba tolen ngasai sem sakraba polam singado puduna makoi ani mange makhong atu da lakli asumna lakpana makoi ani mange makhong atu jawri madu tolena hai yaima adudi haungna ba tawrasine aina ngasai haibadu nang kawunu ko khitang hek phawba soiba yadabani ko maduda amaiba yaimana hoi oza ai sohen jaroi amaiba tolena phare aduri ai laising ado kauthok lage ko asomna hairaga makoi ani na purakliba problem sing ado thendro thamlaga lai khoramna ba sem sari asomna sem saba loiraga tolena lai khoram ba hoi asomna leiwa solaga laising ado kauri adubu tolena kauri ba do laising ado di la o haibi yadri madudagi tolena hanjin toina kaubadagi laising ado lakli bakoina mafam aduda hek jawrakpaga tolen khonja lariba mafam ado asaba nungchit kaya ma sit bahorokli aduga lekai aduta huina kappa lawba amati lekai aduta tumduna leiramba angang singsu kappa lawba hori aduga makoi anina lariba mafam aduta hingai manam namba kaya ma tarokli adumna tawrokpa aduta yaimati khara kiba horoklabani adubu masasu amaiba oibanina yamna thoina khandaludi masidagi mahak mamit wisinduna leiri aduga laikai aduta hui kappa amati angang singna kappa aduga haudong singna khekpa lawpa kappa kayama tarokliba dudi hene henkalakli adumna torokpa aduda leiriba laikai gi mi sing adudi kinabuna lori leirak khulakta hui singna kaptuna zenba amati hui haudong khatabagi makolna laikai ado
ꯁꯔꯥ ꯁꯟꯕ ꯃꯈꯩ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯇꯣꯂꯦꯟ ꯑꯗꯣ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯂꯦꯞꯇꯤ ꯑꯁꯣꯝꯅ ꯁꯣꯟꯕꯅ ꯑꯃꯥꯏꯕ ꯔꯥꯖꯨꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯊꯣꯔꯛꯂꯤ ꯃꯈꯣꯏꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯐꯝ ꯑꯗꯣ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯀꯟꯅ ꯀꯟꯅ ꯁꯤꯠꯆꯤꯟꯕ ꯍꯧꯔꯛꯏ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯂꯥꯏꯁꯤꯡ ꯑꯗꯨ ꯂꯥꯛꯂꯦ ꯈꯪꯕꯗꯒꯤ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯂꯥꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯅꯈꯣꯏꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯑꯣꯠꯂꯤꯕ ꯑꯃꯗꯤ ꯇꯝꯅꯔꯤꯕꯁꯤꯡ ꯑꯁꯤ ꯉꯁꯤꯗꯒꯤ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛ ꯑꯩ ꯂꯥꯛꯂꯕꯅꯤ ꯉꯁꯤꯗꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯂꯣꯏꯁꯤꯟꯕꯤꯔꯒꯦꯀꯣ ꯑꯁꯣꯝꯅ ꯇꯣꯂꯦꯟꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯏꯃꯁꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯌꯦꯡꯂꯛꯏ ꯌꯥꯏꯃꯅ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯗ ꯌꯥꯏꯃ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯥ ꯑꯗꯣ ꯃꯤꯍꯨꯜ ꯆꯦꯡꯀꯥ ꯆꯦꯡꯒꯨꯝ ꯂꯩ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯂꯤꯕ ꯃꯃꯥꯏ ꯃꯃꯤꯠ ꯃꯈꯣꯡ ꯃꯈꯨꯠ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯌꯥꯏꯃ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯤ ꯌꯥꯏꯃ ꯃꯃꯤꯠ ꯑꯃꯨꯛ ꯎꯏꯁꯤꯟꯈ꯭ꯔꯤ ꯇꯣꯂꯦꯟꯅ ꯂꯥꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯕꯗ ꯂꯥꯏꯃꯨ ꯑꯃꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯃꯥꯏꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯀꯧꯔꯤꯕꯁꯤꯕꯣ ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯍꯥꯏ ꯂꯥꯏꯃꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯧꯔꯤꯕꯁꯦ ꯑꯩꯅ ꯉꯁꯤ ꯅꯈꯣꯏꯕꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯇꯣꯂꯦꯟꯅ ꯂꯥꯏ ꯂꯣꯏꯁꯤꯟꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯑꯁꯣꯝꯅ ꯊꯧꯔꯥꯡ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯥꯏꯃꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯌꯥꯏꯃ ꯍꯧꯖꯤꯛ ꯂꯥꯏ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯧꯔꯁꯤꯅꯦ ꯑꯩ ꯂꯥꯏ ꯇꯥꯏꯅꯔꯛꯂꯒꯦꯀꯣ ꯌꯥꯏꯃꯅ ꯃꯃꯤꯠ ꯄꯥꯡꯕꯗꯤ ꯄꯥꯡꯗꯦ ꯍꯣꯏ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗꯒꯤ ꯇꯣꯂꯦꯟꯅ ꯍꯩꯀꯠ ꯂꯩꯀꯠ ꯀꯠꯇꯨꯅ ꯂꯥꯏꯁꯤꯡ ꯑꯗꯣ ꯈꯣꯏꯔꯝꯂꯛꯏ ꯂꯥꯏ ꯂꯣꯏꯁꯤꯟꯅꯅꯕ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯇꯣꯂꯦꯟꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯂꯥꯏꯁꯤꯡ ꯑꯗꯣ ꯁꯥꯎꯕ ꯍꯧꯔꯛꯂꯤ ꯇꯣꯂꯦꯟ ꯑꯃꯗꯤ ꯌꯥꯏꯃꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯌꯥꯏꯃꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕు ꯃꯥꯁꯨ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯛ ꯈꯥꯡꯖꯤꯟꯗꯨꯅ ꯐꯝꯂꯤ ꯑꯁꯨꯝꯅ ꯂꯥꯏꯔꯣꯟ ꯁꯣꯜꯂꯤꯕ ꯇꯣꯂꯦꯟꯕꯨ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯊꯨꯒꯥꯏꯔꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯂꯥꯏꯔꯣꯟ ꯑꯗꯨ ꯂꯦꯞꯃꯟꯅꯕ ꯑꯃꯗꯤ ꯇꯣꯛꯅꯅꯕ ꯃꯐꯝ ꯑꯗꯨꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯀꯟꯅ ꯀꯟꯅ ꯁꯤꯠꯆꯟꯕ ꯑꯀꯤꯕ ꯀꯌా ꯑꯃ ꯇꯥꯍꯟꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯈꯪꯕꯅꯤꯅ ꯃꯥꯒꯤ ꯂꯥꯏꯔꯣꯟ ꯑꯗꯣ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯇꯣꯂꯦꯟꯅ ꯂꯥꯏꯔꯣꯟ ꯍꯧꯅ ꯑꯃꯗꯤ ꯂꯦꯞꯇꯅ ꯁꯣꯟꯕ ꯑꯗꯨꯗ ꯂꯥꯏꯁꯤꯡ ꯑꯗꯣ ꯇꯣꯂꯦꯟꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯌꯥꯏꯃꯗ ꯑꯃꯨꯛ ꯑꯈꯪ ꯄꯤꯕ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯌꯥꯏꯃꯁꯨ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯀꯤꯔꯕꯁꯨ ꯀꯤꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯁꯣꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯈꯪ ꯄꯤꯕꯅ ꯇꯧꯕ ꯀꯌా ꯑꯃ ꯇꯧꯔꯛꯂꯕꯁꯨ ꯍꯨꯏꯁꯤꯡꯅ ꯂꯥꯡꯅ ꯈꯣꯡꯕ ꯑꯃꯗꯤ ꯁꯪꯒꯣꯜꯗ ꯄꯨꯟꯕ ꯁꯟ ꯐꯥꯎꯕ ꯈꯣꯡꯕ ꯍꯧꯔꯛꯂꯕꯁꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯃꯗꯤ ꯌꯥꯏꯃ ꯃꯈꯣꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗꯨꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯅꯝꯅꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗꯤ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯂꯦꯞꯇꯦ ꯑꯗꯨꯃꯛ ꯁꯣꯜꯂꯤ ꯑꯁꯣꯝꯅ ꯇꯣꯂꯦꯟꯅ ꯂꯥꯏꯔꯣꯟ ꯑꯗꯣ ꯂꯦꯞꯄ ꯂꯩꯇꯅ ꯁꯣꯜꯂꯤ ꯇꯣꯂꯦꯟꯁꯨ ꯃꯁꯥ ꯑꯗꯣ ꯆꯣꯛꯊꯕ ꯍꯧꯔꯛꯂꯕꯅꯤ ꯑꯃꯗꯤ ꯃꯁꯥ ꯑꯗꯣ ꯋꯥꯔꯛꯂꯕꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯗꯣ ꯃꯥꯅ ꯁꯣꯜꯂꯤꯕ ꯂꯥꯏꯔꯣꯟ ꯑꯗꯣ ꯂꯦꯞꯄꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯃꯛ ꯋꯥꯔꯕꯁꯨ ꯋꯥꯅ ꯂꯦꯞꯇꯅ ꯁꯣꯜꯂꯤ ꯑꯁꯣꯝꯅ ꯁꯣꯜꯂꯛꯄꯅ ꯐꯅ ꯀꯨꯏꯅ ꯁꯣꯜꯂꯕꯒꯤ ꯇꯨꯡꯗ ꯌꯥꯝꯅ ꯋꯥꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯂꯥꯏꯔꯣꯟ ꯁꯣꯟꯕꯗ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯣꯂꯦꯟꯅ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯂꯦꯞꯄꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯨꯏꯅ ꯀꯞꯄ ꯑꯃꯗꯤ ꯁꯪꯒꯣꯜꯗ ꯄꯨꯜꯂꯤꯕ ꯁꯟꯁꯤꯡꯅ ꯈꯣꯡꯕ ꯑꯃꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯈꯠꯅꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯕꯗꯣ ꯇꯨꯃꯤꯟ ꯂꯦꯞꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯇꯣꯂꯦꯟ ꯑꯃꯗꯤ ꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯝꯕꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ ꯑꯁꯣꯝꯅ ꯂꯥꯏꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯇꯣꯂꯦꯟꯅ ꯍꯥꯏꯔꯛꯏ ꯌꯥꯏꯃ ꯌꯨꯝꯗ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯃꯗꯨꯗ ꯌꯥꯏꯃꯅ ꯍꯣꯏ ꯑꯣꯖꯥ ꯂꯥꯏ ꯇꯥꯏꯅꯕ ꯂꯣꯏꯕꯤꯔꯕ꯭ꯔꯣ ꯇꯣꯂꯦꯟꯅ ꯂꯣꯏꯔꯦ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯑꯁꯣꯝꯅ ꯍꯥꯏꯅꯔꯗꯨꯅ ꯌꯨꯝꯗ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯇꯣꯂꯦꯟꯗꯣ ꯉꯁꯥꯏ ꯂꯥꯏꯋꯥ ꯂꯦꯞꯇꯅ ꯁꯣꯟꯈꯤꯕ ꯑꯗꯨꯅ ꯃꯁꯥꯗꯨ ꯋꯥꯗꯨꯅ ꯄꯣꯊꯥꯖꯔꯤ ꯑꯁꯣꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯕꯨ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯗꯨꯗ ꯇꯣꯂꯦꯟꯅ ꯃꯌꯥꯝ ꯈꯨꯔꯥꯈꯣꯏ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯝꯕ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯑꯩꯅ ꯉꯔꯥꯡ ꯂꯥꯏ ꯂꯣꯏꯁꯤꯟꯕꯤꯔꯝꯂꯕꯅꯤ ꯃꯗꯨꯗ ꯑꯍꯟ ꯑꯃꯅ ꯐꯔꯦꯗ ꯏꯕꯨꯡꯉꯣꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯈꯨꯔꯥ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯑꯃꯥꯏꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗꯕꯅꯤ나 ꯑꯩ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦꯗꯣ ꯃꯗꯨꯗ ꯁꯣꯕꯥꯅ ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯌꯥꯝ ꯁꯦꯟ ꯈꯔ ꯈꯥꯏꯅꯗꯨꯅ
ꯑꯣꯖꯥꯒꯤꯗꯃꯛꯇ ꯀꯠꯆꯔꯤ ꯃꯁꯤꯃꯇꯪ ꯄꯥꯏꯕꯤꯈꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯣꯕꯥꯅ ꯁꯦꯟ ꯈꯔ ꯇꯣꯂꯦꯟꯒꯤ ꯃꯐꯝꯗ ꯄꯤꯔꯤ ꯃꯗꯨꯗ ꯇꯣꯂꯦꯟꯅ ꯌꯥꯝꯃꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯦꯜ ꯑꯗꯨ ꯍꯟꯗꯣꯛꯂꯤ ꯃꯗꯨꯗ ꯁꯣꯕꯥꯅ ꯑꯣꯖꯥ ꯌꯥꯝꯃꯟꯗ꯭ꯔꯕꯅꯤꯅꯦ ꯑꯣꯖꯥꯅ ꯇꯧꯕꯤꯔꯤꯕ ꯑꯁꯤꯅ ꯍꯦꯜꯂꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯁꯨ ꯁꯦꯜ ꯑꯗꯨ ꯂꯧꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯌꯥꯏꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯣꯖꯥ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯑꯣꯖꯥ ꯇꯣꯂꯦꯟꯅ ꯍꯣꯏ ꯍꯣꯏ ꯌꯥꯏꯕ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯅꯪꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯆꯠꯂꯒꯦ ꯑꯩ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤꯀꯣ ꯃꯗꯨꯗ ꯑꯍꯟ ꯈꯔꯅ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯐꯝꯗ ꯄꯤꯔꯤ ꯃꯁꯤꯗꯒꯤ ꯇꯣꯂꯦꯟꯅ ꯅꯥꯎꯕ ꯑꯃꯗꯤ ꯀꯤꯁꯟ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯗ ꯍꯥꯏꯔꯛꯏ ꯕꯣꯕꯣ ꯅꯥꯎꯕ ꯀꯤꯁꯟ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯕꯛꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯒꯦꯀꯣ ꯈꯨꯜ ꯑꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯕ ꯑꯣꯏꯔꯁꯅꯨ ꯃꯗꯨꯗ ꯅꯥꯎꯕꯅ ꯍꯣꯏ ꯇꯥ ꯇꯣꯂꯦꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯀꯟꯕꯤꯔꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯗꯨꯗ ꯅꯥꯎꯕꯅ ꯑꯃꯨꯛ ꯐꯔꯦ ꯇꯥ ꯇꯣꯂꯦꯟ ꯀꯔꯤꯒꯨꯝꯕ ꯈꯨꯜ ꯑꯁꯤꯗ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯑꯩꯈꯣꯏꯅ ꯉꯝꯂꯣꯏꯗꯕ ꯂꯩꯔꯕꯗꯤ ꯇꯥ ꯇꯣꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯖꯔꯒꯦꯀꯣ ꯃꯗꯨꯗ ꯇꯣꯂꯦꯟꯅ ꯅꯈꯣꯏ ꯑꯃꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯕꯨ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨꯀꯣ ꯃꯗꯨꯗ ꯀꯤꯁꯟꯅ ꯀꯥꯎꯖꯔꯣꯏ ꯇꯥ ꯇꯣꯂꯦꯟ ꯑꯁꯣꯝꯅ ꯍꯥꯏꯅꯔꯗꯨꯅ ꯇꯣꯂꯦꯟ ꯃꯌꯥꯝꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯁꯣꯝꯗꯅ ꯌꯥꯏꯃ ꯑꯃꯗꯤ ꯑꯍꯟ ꯈꯔꯒ ꯌꯥꯏꯃꯒꯤ ꯌꯨꯝꯗ ꯌꯥꯏꯃꯒ ꯄꯨꯟꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯌꯥꯏꯃꯅ ꯃꯃꯥ ꯑꯄꯥꯕꯤ ꯀꯧꯔꯤ ꯑꯄꯥꯕꯤ ꯌꯥꯏꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯏ ꯑꯁꯣꯝꯅ ꯑꯄꯥꯕꯤꯅ ꯊꯣꯛꯂꯛꯄꯗ ꯁꯣꯕꯥꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯅꯃꯥ ꯅꯆꯥꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯦ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯉꯁꯤꯗꯒꯤ ꯌꯥꯏꯕꯁꯤ ꯍꯥꯟꯅꯒꯤ ꯑꯗꯨꯒꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯣꯀꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯟꯁꯤꯡ ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯗ ꯑꯄꯥꯕꯤꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯕꯨ ꯏꯃꯨꯡꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯗ ꯌꯥꯏꯃꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯑꯁꯣꯝꯅ ꯌꯥꯏꯃ ꯑꯃꯗꯤ ꯃꯃꯥ ꯑꯄꯥꯕꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯁꯣꯝꯗꯅ ꯇꯣꯂꯦꯟꯗꯣ ꯃꯥꯒꯤ ꯈꯨꯜ ꯌꯧꯔꯛꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯇꯣꯂꯦꯟꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯏꯉꯦꯜꯂꯩꯕꯨ ꯀꯧꯖꯔꯤ ꯏꯉꯦꯜꯂꯩ ꯇꯥꯔꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯤ ꯇꯣꯂꯦꯟ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯉꯦꯜꯂꯩ ꯏꯆꯥ ꯅꯨꯄꯥꯗꯨ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯏꯉꯦꯜꯂꯩꯅ ꯍꯧꯖꯤꯛꯇ ꯇꯨꯝꯈꯤꯕꯗ ꯃꯉꯥꯏꯔꯤ ꯑꯁꯣꯝꯅ ꯃꯈꯣꯏ ꯑꯅꯤ ꯇꯣꯂꯦꯟ ꯑꯃꯗꯤ ꯏꯉꯦꯜꯂꯩ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯇꯣꯂꯦꯟ ꯃꯥꯒꯤ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯖꯕꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎꯖꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯝꯕ ꯑꯃꯗꯤ ꯈꯨꯜ ꯑꯗꯨꯗ ꯇꯥꯔꯝꯕ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯛꯍꯜꯂꯝꯕ ꯑꯗꯨꯒꯤ ꯋꯥꯔꯤꯁꯨ ꯏꯉꯦꯜꯂꯩꯗ ꯇꯝꯗꯨꯅ ꯅꯨꯡꯉꯥꯏꯖꯔꯤ ꯁꯣꯝꯗꯁꯨ ꯑꯃꯥꯏꯕ ꯌꯥꯏꯃꯗꯣ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ